North East Ahanba case ama oina malemgi leba kayada lepa leitana khongjel yangna sandorakliba tamthiraba laina laichet COVID-19 hairiba laina asigi Ahanba case oina Manipur gi Imphal West district ki manung chana leiba thangmai bandagi sahi kulumdoi surabin pi macha tu gi hakchanggi fibam fagatle hairi hairiba nupi macha se USA gi Atlanta da leiba mahaki Manao Nupa asiga Bir Tikendrajit International Airport Imphal da Mars kun mathoida Air Asia flight tu thunglakhi Makoina tonglakiba flight aduda mioi chamaga humpuna Kolkata dagi Agartala faurga Imphal da thunglakibani hairiba nupi macha si London dagi halakpani hairiba nupi asigi test report positive oirambadagi maga punna tominar kiba ko passenger singi khungul liduna mari lenaba department na akanba section tawang sing lokhatkre loinana mahaka punna halakiba amadi mahaka punna leiminaba Manao nupagi test report negative oire Thazaba yaba mafumdagi phangba pauna hairiba nupi macha asi tongan ba social contact sing haibadi deba karmana chingba sing asi yawi haiduna social media da sandokliba si aranmane hairi loinana yumgi mioi singna phongdorpagi matung ina hairiba machil mokpa asi yum hek thunglabaga ka amada isolation tawduna thamlakhi hairi loinana topa pawamana Bishnupur district ki manung channa leiba Nambol Kendragi lemapokpa makha Leikai da leiba Young Social Welfare Center YSWC club na kualiba area asigi akoibada club ki volunteers singna hidak langthak kaya kapthokhre miyam na chatok chasin tongnariba lambi gi nagget amadi kaithel gi akoiba singda hidak langthak sing asi kapthokhi club asigi secretary na phongdorkhibagi matung ina lokhatliba khongthang asi hauji malingi leba kayada khongjel yangna sandorkliba coronavirus dagi kharada orabasu ngakthoknana ba haiduna lokhatpa khongthang ni Laingakna tongan ba thorang kaya paikhatuna miyambu yumgi wangwada lanthokna amadi social distance ngakna lainana ba khangalabasu masigi ona tainabada khungangsingi miyamna tawbagi mami tadaba natte club asigi secretary na phongdorokpagi matungina Leikai asida leiriba miyamna yumda lengdana lainana ba amadi Leikai asigi mi nataba atopa mitop sing changlakpasing kupna monitor tawri hairi Laingaki guidelines ki matungina karigumba yumgi mioi singna darkar oiba polam sing leiba tholakpa tarabasu yumgi mioi amamang khaktamak thokpiyu haiduna club ki maikaidagi khangan kiba leire hairi loinana club asigi area da leiriba dukan thamba singna dukan gi polam sing asi ka hena mamal tangna yolamba thoklabadi club ki maikaidagi akanba action lokhatkani hainasu miyamda khangan kiba leire hairi Malemgi leva kayada khongjel yangna sandorokliba tamthiraba laina laichet COVID-19 hairiba laina laichet asibu thingnanaba lockdown tawriba sigi khudong chaba dukandar singna lobiganu amadi dukandar singna leita lairaba singi khanbiduna potchai singi mamal asi ka hena tangna yonbidana baksu club asigi secretary na appeal tawrakli